SKTV News की माइक में की टोंगान में एपिसोड सिंगा मिया में खुदों चरब सिंग पाउडम दुने लाकले The Mike Men की अनोखो series Go to Relief Camps series asigi episode mathang miyam gidamak naunu puduna luxury lanjena dun tongan relief camp singda changjafam loduna leiriba miyam ro unaba pafam adugi oiriba phibam sing miyam da uhangadoriba new series of The Mike Men Go to Relief Camps every Wednesday at 2 p.m. only on SKTV News. साबसु अखोगी सानगिङाइ पुखम नुखम मदगी कई प्लेट अमफौ लेतबनिना अखोई खंग्रा मना हे सायब खंग्रा मना जी हे सा कांदा खंग्रा मना जी जो अखोई मी यामने हेमनना सामराइ फुलनमु नो सिदगी खंग्रा मना हे यारोइन थिंजले हामबसिदा मोने जुमै थार जुमै कई न थारेना नंग तोरेना अदि सोलक पय हाना अखोई ब्रह्मा न फारम संग लेरे नोआलगा तमुदा चले कोजो युम हाबदो हंजिनिंगी नत्रा अदो बर्मादा मुचंगरे बर्मादा खरा लेरमेरगा अमुक थोले सिबाइना गा तौरगा कोई पुथोकपिरे मोइगी गेमदुदा अमुक थंबिरे सिबाई केमदा ताको मयासो ओइसिले इसा नपी मयम पानगरे को मासु दम लांगिंगे अखोइ नाक्ता मानु वांजिंगले खंगदे हापुंगी चाहिजु इसा जिंगजी चाको फंगद्रे को कुमसीजु अमुक यौरए असिगुमगी खल्लगा को याम नुंगाइते कपनिंग इसाजे मैं खुरमजरे दं बिरिबसी SKTV News ने SKTV News की The Mike Men की अनोखो series Go to Relief Camp की नसी कोई लक्ष्य बसी पोरम पार्ट लेबा डिपार्टमेंट ऑफ वेटरनरी एंड एनिमल हस्बेंड्री सर्विसेज की फार्मर्स हॉस्टल दा हांगलिबा सिगुम रिलीफ कैंप ता लागा मफम सिकी मियांग ग वरी सनबगी तंजादुनी हजु जम मफम सिदे चंगपगा यामना फजब पुखरी मसुले मे पुखरी सिदा खोगी nga yokpa aduga खोगी nganu sing boibगी ममी सु चांग ताई हेक सेक्शन लकपगा इमा अमा वखल नुंगाइतना फमबगी ममी ताबा फंगी महाका यान हानबोइनो उनबगी तंजाद लौजगे कइलमदगी नो सिदा लाइब्रेरी से क्या मुकिरगे मोरेदगिने अदो सिदा लैबसे था क्या मुदि सुरे ऐसे लैबसे सही यम हेले दा खोइ छ लैरे ओ मोरेदगी दम लाकपगा सिदम लैखरब्रा अतोप फंद लेरब्रा हाना मोइ इचानपी वांगमंदा अम लैयेको अदि मयमदा अम लैरे अदगी इसा नारक्तना अमुसी डॉक्टर सिदा पुखलगा था मखाय मुक लैरे डॉक्टर दा अदे वांगी केम दे चानि बायाय म लैये अदि दा नुबि कुनि मुक लैरे अदुगा इस दे द संगपन ओ अदु सिदि करि चा बथक सिदम लेंगांग न पिबि दे बसिंग दम तमचान हाइतारे दम फंगब्रा कमाय कमाय तौदे फंगे अदु अदुगा आदगी मोरेदने मे तांग अहुम द थोरखि बि इरांग से सिदिदा मोरेदि कमाय थोरखि मदुगी मतान खरा हाइबिउ सको याम वाना थोलेदा कन मोरेदगी खोइन थोलकपसे बर्मादा मुचंगरे बर्मादा खरा लेरमेरगा अमुक थोले सिबाइना गा तौरगा कोई पुथोकपिरे मोइगी गेमदुदा अमुक थंबिरे सिबाई केमदा मरी मंगानी मुक लैरे अदुगा अखोइ सोमदा मुक थोलकपन बर्मादा चंगबसे तांग क्या द चंगिनो पुलान गिनोंगानबदा तांग मही दको अदु बर्मादा चंगबदि रसु खुदोंग चादबा मायोंना दबरा फमयो थेंनखिबो थोदो वाथोकसिंग गिदं हाइबियुने अदुददि कछु थोइदोंना अवाबा कछु थेंनगिति बर्मादा चंग कदाय वदनो लेबिरुसे बर्मागी मोय मनुंग कनो होगी फोंग्री गी लाइनिंगबदो अदुगी लाइसंगदा लैरे अदुदि चाबा थकपगी करि चाबा थकपा मोय अदुम लोइना होना याम फजन होना बिरे अदो अयामबना मोरेदा लेहौबा युमसिंदि लेमक मै साखिबा थुगाइबसु मैम यावरमनि यावरे मई चाकपा मैम यावरे
ꯊꯨꯒꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯩ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯌꯨꯝꯗꯨ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯑꯇꯩ ꯐꯛꯂꯥꯡ ꯅꯨꯡꯂꯥꯡ ꯀꯔꯤꯝ ꯌꯥꯎꯗꯕ ihꯣ ꯂꯣꯏ ꯍꯣ ꯂꯩꯔꯦ ꯑꯗꯣ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕꯕꯨꯗꯤ ꯍꯣꯠꯅꯔꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯔꯦ ꯌꯥꯅꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯔꯦꯗ ꯑꯃꯨꯛ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯆꯠꯀꯦꯅ ꯈꯟꯕꯤꯕ꯭ꯔꯣ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯑꯩꯈꯣꯏꯗꯤ ꯆꯠꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯣꯔꯦꯗ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯏꯔꯥꯡꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦꯈꯔ ꯊꯨꯅ ꯌꯨꯝꯗ ꯍꯟꯖꯤꯟꯈꯤꯕ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯑꯇꯩ ꯄꯥꯝꯗ꯭ꯔꯦ ꯑꯗꯣ ꯃꯣꯔꯦꯗ ꯂꯩꯔꯤꯉꯩꯗꯤ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯕꯤꯔꯝꯕꯒꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯅ ꯏꯆꯥꯁꯤꯡ ꯑꯗꯨꯝ ꯍꯣꯂꯤ ꯍꯣꯂꯥ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯕ ꯊꯛꯄꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒ ꯂꯩꯖꯕꯅꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯖꯦꯟꯅꯔꯒ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯂꯥꯛꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯂꯥꯛꯑꯕꯅꯤꯅ ꯑꯃꯨꯛ ꯁꯤꯟꯐꯝꯁꯦ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯀꯔꯤ ꯀꯔꯤ ꯁꯤꯟꯐꯝ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯁꯤꯗ ꯀꯔꯤꯁꯨ ꯍꯣꯠꯅꯗꯦ ꯁꯤ ꯃꯣꯏꯅ ꯄꯤꯔꯛꯄ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯨ ꯆꯥꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯕꯩ ꯋꯥꯅꯤ ꯅꯣꯡꯃꯒꯤ ꯁꯤꯗꯅꯉꯥꯏ ꯈꯔ ꯆꯥꯔꯒ ꯂꯩꯕꯅꯤ ꯂꯩꯔꯤꯃꯦ ꯂꯩꯔꯤꯁꯦ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯌꯥꯝ ꯋꯥꯏ ꯄꯩꯁా ꯄꯥꯏꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯥꯀꯨꯝꯒꯤ ꯆꯍꯤꯁꯨ ꯏꯆꯥꯁꯤꯡꯁꯤ ꯆꯥꯛꯀꯧꯕ ꯐꯪꯗ꯭ꯔꯦ ꯀꯣ ꯀꯨꯝꯁꯤꯁꯨ ꯑꯃꯨꯛ ꯌꯧꯔꯛꯑꯦ ꯑꯁꯤꯒꯨꯝꯕꯒꯤ ꯈꯜꯂꯒ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯞꯅꯤꯡꯉꯤ ꯏꯁꯥꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯂꯥꯟꯁꯦ ꯈꯔ ꯊꯨꯅ ꯐꯍꯟꯕꯤꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯖꯈ꯭ꯔꯒꯦ ꯁꯤꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯏꯟ ꯆꯤꯡꯉꯒ ꯍꯥꯏꯕ ꯇꯥꯔꯦ ꯉꯥ ꯐꯥꯔꯒ ꯂꯩꯕ ꯎꯏ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯐꯥꯗꯤꯌꯦ ꯀꯔꯤ ꯀꯔꯤ ꯉꯥꯕꯨ ꯐꯥꯒꯦ ꯁꯤꯗ ꯏꯃꯥ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯃꯣꯔꯦꯗꯩꯅꯦ ꯃꯣꯔꯦꯗꯩꯅꯦ ꯑꯗꯣ ꯃꯣꯔꯦꯗꯒꯤ ꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯥꯗ ꯂꯩꯕꯗꯨꯒ ꯁꯤꯗ ꯂꯩꯕꯒꯗꯤ ꯃꯌꯥꯝ ꯈꯦꯠꯅꯔꯝꯒꯅꯤ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯑꯍꯣꯡꯕ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯀꯔꯤ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯈꯦꯠꯅꯕ ꯍꯥꯏꯕꯗꯤ ꯑꯁꯨꯝ ꯈꯦꯠꯅꯩ ꯂꯣꯏꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯩꯕꯒ ꯁꯤꯗꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯁꯤꯗꯅꯕ ꯆꯦꯜꯂꯛꯄꯗ ꯁꯤꯗ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯏꯟ ꯆꯤꯡꯉꯤꯕ ꯑꯗꯒꯤ ꯆꯠꯊꯣꯛꯏꯕ ꯃꯤ ꯑꯃꯅꯤ ꯐꯝꯕꯁꯨ ꯈꯤꯇꯪ ꯍꯦꯛ ꯐꯩꯌꯦꯕꯀꯣ ꯏꯊꯟꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩ ꯚꯔꯥ ꯁꯟꯗꯣꯛꯑꯦꯒ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯆꯥꯕ ꯁꯨꯝ ꯄꯨꯔꯒ ꯏꯆꯥ ꯏꯁꯨ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡꯕꯨꯗꯤ ꯌꯨꯝꯗ ꯂꯩꯕꯅꯕꯨꯗꯤ ꯍꯦꯟ ꯇꯥꯕꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯌꯨꯝꯁꯤꯗ ꯆꯪꯕ ꯌꯥꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯕꯤꯔꯒꯗꯤ ꯌꯥꯝ ꯍꯔꯥꯎꯒꯗꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯗꯧꯕ ꯑꯁꯨꯝ ꯇꯧꯔꯦ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯒꯤ ꯍꯥꯟꯅ ꯇꯥꯡ 3 ꯏꯔꯥꯡ ꯍꯧꯔꯛꯄꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯔꯦꯗꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥ ꯍꯣꯏꯗꯤ ꯀꯗꯥꯏꯗꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯊꯣꯛꯄꯁꯤꯗ ꯃꯥꯌꯣꯛꯅꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯒ ꯍꯥꯏꯐꯦꯠꯇ ꯊꯝꯕꯤꯌꯨ ꯇꯥꯡ 3ꯗꯒꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯀꯟꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯄꯨꯔꯦ ꯑꯍꯤꯡꯗꯨꯗ ꯑꯃꯨꯛꯀ ꯑꯥꯔꯃꯤꯗ ꯁꯤꯟꯅꯔꯒ ꯀꯦꯝꯄꯤꯡꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯤꯗ ꯄꯂꯦꯟꯗ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯑꯦ ꯄꯂꯦꯟꯗꯒꯤ ꯑꯃꯨꯛꯁꯨ ꯌꯧꯔꯛꯑꯦ ꯑꯗꯨ ꯁꯤꯗ ꯁꯔꯀꯥꯔꯅ ꯆꯪꯖꯐꯝ ꯄꯤꯗꯅ ꯑꯩꯈꯣꯏ ꯑꯁꯨꯝ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅꯕ ꯄꯤꯕꯤꯀꯣ ꯑꯗꯨ ꯄꯤꯔꯒꯁꯨ ꯃꯈꯣꯏꯅ ꯄꯤꯔꯤꯗꯨꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥ ꯏꯁꯨ ꯀꯔꯝꯍꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯑꯗꯒꯤ ꯁꯤꯗꯩꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯗꯦ ꯊꯛꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯍꯥꯟꯅꯗꯤ ꯑꯥꯗ ꯚꯔꯥ ꯁꯟꯗꯣꯛꯑ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯨꯛꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯥꯏꯌꯦꯕ ꯑꯗꯨ ꯁꯥꯕꯗꯣ ꯅꯍꯥꯟꯃꯛꯀꯤꯗꯤ ꯁꯔꯀꯥꯔꯅ ꯂꯧꯕꯤ ꯍꯟꯗꯛꯁꯨ ꯂꯧꯒꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨ ꯃꯥ ꯑꯗ
ꯏꯔꯥꯡꯁꯦ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯣꯏꯁꯤꯟꯅꯔꯦ ꯌꯥꯅꯕ ꯄꯣꯔꯛꯑꯦ ꯍꯥꯏꯔꯗꯤ ꯑꯥꯗ ꯆꯪꯕꯗ ꯑꯗꯨꯝ ꯆꯤꯡꯒꯗꯅ ꯆꯪꯒꯗ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯆꯪꯉꯅꯤ ꯀꯩꯅꯣꯗ ꯌꯨꯝ ꯃꯤꯀꯩ ꯂꯣꯏ ꯃꯥꯡꯍꯧꯔꯤꯃꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯏꯔꯝꯗꯝꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯪꯅꯤꯡꯉꯦ ꯑꯗꯨ ꯏꯔꯥꯡꯁꯤꯅ ꯅꯦꯝꯊꯔꯛꯇꯅ ꯑꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯅ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯞ ꯃꯥꯟꯅꯔꯒ ꯃꯣꯔꯦꯒꯤ ꯑꯣꯏꯕ ꯏꯔꯝꯗꯝꯁꯨ ꯀꯟꯗꯧꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯤꯖꯩ ꯆꯪꯉꯔꯣꯏ ꯍꯥꯏꯗꯅ ꯂꯩꯔꯒꯗꯤ ꯑꯁꯨꯝ ꯑꯣꯏꯈꯤ ꯇꯥꯕꯅꯤ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏ ꯆꯪꯉꯨꯕꯨ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯆꯪꯉꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯃꯤꯗꯨꯅ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯑꯣꯖꯥ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯍꯋꯥꯏ ꯑꯃꯒ ꯑꯂꯨ ꯀꯥꯡꯃꯦꯠ ꯑꯃꯒ ꯇꯧꯔꯅꯤ ꯑꯣ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯦ ꯍꯋꯥꯏ ꯑꯗꯨꯝ ꯆꯥꯏ ꯍꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯊꯦꯜꯒꯗꯤ ꯄꯥꯡ ꯇꯧꯗꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯆꯥꯕ ꯌꯥꯎꯋꯤ ꯑꯌꯥꯝꯕꯅ ꯍꯋꯥꯏꯗ ꯈꯔ ꯅꯝꯃꯦ ꯑꯗꯨꯝ ꯍꯋꯥꯏ ꯈꯔ ꯅꯝꯃꯦꯕ ꯑꯗꯣ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄ ꯆꯥꯡ ꯅꯥꯏꯅ ꯍꯣꯏ ꯁꯦꯝꯕꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔꯅ ꯋꯥꯠꯇꯅꯕ ꯑꯗꯨꯝ ꯄꯤꯌꯦ ꯑꯗꯨꯝ ꯆꯦꯡꯒ ꯍꯋꯥꯏꯒꯗꯤ ꯋꯥꯠꯇꯅꯕ ꯄꯤꯔꯛꯑꯦꯕ ꯑꯥ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯑꯣꯔ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯍꯦꯛ ꯆꯥꯅꯕꯒꯤ ꯇꯥꯟꯖꯥꯒ ꯐꯪꯕ꯭ꯔꯣ ꯍꯥꯟꯅ ꯉꯁꯤꯗꯩ ꯊꯥ 5 ꯇꯨꯡ ꯃꯥꯡꯗ ꯐꯪꯉꯝꯃꯤ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯣꯏꯔꯁꯨ ꯑꯍꯥꯎꯕ ꯏꯟꯖꯥꯡꯁꯦ ꯄꯤꯔꯝꯃꯦꯕ ꯍꯣꯏ ꯍꯧꯖꯤꯛ ꯀꯨꯏꯔꯕꯅꯤꯅ ꯍꯋꯥꯏ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯑꯗꯣ ꯄꯨꯂꯞꯅ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯅꯣ ꯁꯤ ꯂꯩꯕꯤꯔꯤꯁꯦ ꯃꯤ 35-40ꯒꯤ ꯆꯥꯡ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯔꯒ ꯑꯗꯣ ꯁꯤ ꯆꯥꯛꯁꯤꯗꯤ ꯄꯨꯂꯞ ꯆꯥꯛꯈꯨꯝ ꯄꯨꯜꯂꯦ ꯅꯣꯡꯃꯒꯤ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯔꯦ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯥꯏ ꯀꯥꯗ ꯈꯤꯇꯪ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯦꯔꯨꯝꯗ ꯇꯥꯎꯔꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯏ ꯁꯦꯝꯅꯖꯕ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯤꯗꯒꯤ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯡ ꯍꯋꯥꯏꯁꯤ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯛꯏ ꯄꯤꯔꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯧꯖꯕ꯭ꯔꯥ ꯅꯠꯇꯦ ꯃꯣꯏ ꯒꯣꯔꯃꯦꯟ ꯇꯥꯏꯞꯇꯒꯤ ꯅꯛꯅ ꯁ꯭ꯀꯨꯜꯁꯨ ꯁꯤꯗ ꯁꯦꯀꯦꯟ ꯍꯥꯔꯠꯇ ꯀꯥꯍꯜꯂꯦ ꯂꯣꯏꯅꯃꯛ ꯃꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯤꯡꯖꯟ ꯁꯦꯟ ꯀꯩꯀꯥ ꯑꯝꯇ ꯂꯧꯕꯤꯗꯦ ꯑꯩꯈꯣꯏ ꯊꯥꯒꯤ ꯐꯤꯁꯨ ꯂꯧꯗꯦ ꯑꯗꯨꯃꯥꯏꯅ ꯀꯥꯔꯤ ꯑꯗꯣ ꯑꯣꯖꯥ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤꯗꯤ ꯄꯥꯂꯤ ꯅꯥꯏꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯣꯡꯕ ꯑꯃ ꯑꯗꯨꯝ ꯊꯣꯡꯕ꯭ꯔꯣ ꯅꯠꯇꯦ ꯄꯥꯂꯤ ꯅꯥꯏꯅꯦ ꯄꯥꯂꯤ ꯅꯥꯏꯌꯦꯕ ꯅꯨꯃꯤꯠ 5 ꯔꯦꯁ ꯇꯧꯔꯒ 5 ꯂꯩꯔꯒ ꯑꯗꯨ ꯆꯥꯛ ꯊꯣꯡꯕꯁꯦ ꯐꯅꯌꯥꯝ ꯍꯩꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯥꯛꯄꯗꯒꯤ ꯃꯥꯅꯦ ꯁꯤꯗ ꯀꯅꯥꯒꯨꯝꯕꯒꯤ ꯆꯥꯛꯈꯨꯝꯒꯨꯝꯕ ꯆꯠꯂꯣ ꯍꯥꯏꯁꯨ ꯂꯣꯏ ꯍꯩꯕ ꯌꯥꯎꯅꯔꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯑꯇꯣꯞꯄ ꯁꯦꯜꯇꯔ ꯍꯣꯝꯒꯨꯝꯕ ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯅ ꯁꯥꯕꯁꯤꯡꯗ ꯍꯣꯡꯖꯤꯟꯅꯕꯒꯤ ꯋꯥꯐꯝꯒ ꯍꯥꯏꯔꯛꯄ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯃꯁꯤꯁꯦ ꯈꯤꯇꯪ ꯀꯨꯏꯅꯁꯨ ꯂꯩꯗꯧ ꯃꯥꯜꯂꯦ ꯃꯥꯜꯂꯦꯗꯤꯀꯣ ꯁꯤꯅ ꯐꯥꯔꯃꯥ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯅꯤꯅ ꯃꯣꯏꯒꯤ ꯃꯤꯗꯣ ꯂꯩꯇꯕꯅꯤꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯌꯨꯝꯗ ꯁꯥꯖꯤꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯥꯡꯕꯨ ꯑꯣꯏꯅ ꯂꯩꯁꯟꯈꯤꯕꯅꯤ ꯃꯣꯏꯗ ꯐꯪꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯁꯨ ꯇꯧꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯀꯟꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯝ ꯃꯣꯏꯁꯨ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯩ ꯂꯩꯕꯤꯔꯤꯅꯣ ꯊꯥꯎ ꯊꯨꯝ ꯃꯌꯥꯝ ꯄꯥꯏꯕ ꯑꯣꯏꯔꯦ ꯀꯩ ꯂꯩꯕꯤꯔꯤꯅꯣ ꯃꯣꯔꯣꯛ ꯍꯧꯖꯤꯛ ꯁꯨꯝ ꯂꯩꯔꯨꯕꯅꯤꯗ ꯁꯨꯝ ꯆꯥꯅꯤꯡꯉꯦ ꯀꯩ ꯊꯣꯡꯕ ꯆꯥꯒꯦ ꯍꯥꯏꯅꯣ ꯑꯁꯨꯝ ꯀꯩꯀꯩ ꯈꯔ ꯉꯧꯔꯒ ꯍꯋꯥꯏ ꯃꯣꯔꯦꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯃꯣꯔꯦ ꯀꯗꯥꯏ ꯑꯣꯏꯗꯣꯏꯅꯣ ꯃꯣꯔꯦ ꯕꯖꯥꯔꯗꯒꯤ ꯃꯣꯔꯦ ꯕꯖꯥꯔꯗꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯐꯥꯎ ꯌꯧꯔꯛꯈꯤꯕꯒꯤ ꯃꯇꯦꯛꯇꯨꯒꯤ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯗ ꯈꯔ ꯑꯃꯗꯤ ꯕꯔꯃꯥꯗ ꯆꯪꯉꯤꯕꯁꯨ ꯇꯥꯏ ꯕꯔꯃꯥꯗ ꯈꯔ ꯆꯪꯁꯤꯟꯕ ꯌꯥꯎꯔꯦ ꯑꯗꯨ ꯌꯥꯎꯕꯤꯔꯨꯕ꯭ꯔꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯡ 3ꯗ ꯄ꯭ꯂꯥꯟ ꯇꯧꯔ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ
ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯅ ꯑꯥꯔꯃꯤ ꯀꯦꯝꯗ ꯂꯥꯛꯄꯗꯣ ꯀꯦꯝꯗ ꯂꯥꯛꯑꯒ ꯀꯦꯝꯗ ꯌꯥꯝꯗꯕꯤꯗ ꯅꯨꯃꯤꯠ 8ꯅꯤ 9ꯅꯤꯒꯨꯝꯕ ꯂꯩꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯀꯦꯝꯇ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ ꯆꯥꯕ ꯊꯛꯄꯒꯤꯕꯨ ꯑꯣꯏꯔꯣ ꯂꯩꯐꯝ ꯆꯥꯕ ꯆꯥꯐꯝꯒꯤꯕꯨ ꯑꯣꯏꯔꯣ ꯊꯛꯄꯒꯤꯗꯤ ꯑꯗꯨꯝ ꯁꯔꯀꯥꯔ ꯑꯗꯨꯝ ꯄꯤꯖꯩꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯨꯝ ꯆꯥꯏ ꯑꯗ ꯑꯥꯔꯃꯤ ꯀꯦꯝꯇ ꯑꯥꯔꯃꯤ ꯂꯩꯔꯤꯉꯩ ꯀꯦꯝꯗ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯝ ꯄꯤꯖꯩ ꯃꯣꯏꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯨꯝ ꯊꯣꯡꯉꯒ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯔꯛꯄꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯝꯕ꯭ꯔꯣ ꯍꯥꯟꯅ ꯊꯣꯔꯛꯄꯒ ꯃꯣꯔꯦ ꯊꯣꯔꯛꯄ ꯄꯂꯦꯟꯗ ꯑꯍꯤꯡ ꯑꯃ ꯂꯩꯑꯦ ꯄꯂꯦꯟꯗꯒꯤ ꯑꯃꯨꯛ ꯀꯔꯤꯕ ꯁꯤꯒꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯑꯃꯨꯛ ꯁꯣꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯃꯣꯔꯦꯗ ꯀꯩꯒꯨꯝꯕ ꯏꯔꯥꯡꯁꯤ ꯐꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯗꯣꯔꯦ ꯆꯪꯉꯣꯒ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤ ꯆꯪꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯔꯛꯄ ꯃꯌꯥꯝꯁꯨ ꯂꯩꯍꯧꯋꯤ ꯏꯁꯥꯗꯤ ꯀꯩ ꯈꯟꯕꯤꯒꯦ ꯍꯟꯁꯨ ꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯅꯤ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯂꯩꯔꯨꯕꯅꯤꯅ ꯍꯦꯛ ꯆꯪꯕꯗ ꯍꯪꯒꯣꯏꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯃꯣꯔꯦꯒꯤꯗꯤ ꯑꯌꯥꯝꯕꯅ ꯃꯐꯝꯗꯨꯗꯕꯨ ꯍꯦꯛ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯆꯪꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯪꯉꯤꯅꯤ ꯌꯥꯔꯒꯗꯤ ꯑꯥꯗ ꯀꯩ ꯍꯣꯠꯅꯔꯒ ꯂꯩꯕꯤꯔꯝꯃꯒꯦ ꯍꯥꯟꯅ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯀꯝꯄꯅꯤꯒꯤ ꯒꯥꯔꯤ ꯊꯧꯕ ꯂꯩꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯀꯩ ꯁꯤ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯑꯍꯩꯕꯅꯤꯅ ꯁꯨꯝ ꯃꯤ ꯒꯥꯔꯤ ꯈꯔ ꯊꯧꯕ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯣ ꯌꯨꯝ ꯄꯥꯟꯕꯤꯔꯕꯣ ꯌꯨꯝ ꯄꯥꯜꯂꯦ ꯑꯉꯥꯡꯗꯤ ꯀꯌꯥ ꯑꯉꯥꯡ 2 ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯆꯠꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯁ꯭ꯀꯨꯜꯁꯦ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯣꯏꯅ ꯁꯦꯀ꯭ꯔꯦꯍꯥꯔꯗ ꯂꯣꯏꯅ ꯇꯝꯃꯤ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯍꯦꯟ ꯇꯝꯕꯁꯦ ꯏꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯆꯕ꯭ꯔꯥ ꯏꯁꯥꯅ ꯄꯨꯊꯣꯛꯆꯩ ꯃꯣꯏ ꯒꯣꯔꯃꯦꯟꯅ ꯄꯤꯕꯗꯣ ꯒꯃꯦꯟꯅ ꯄꯤꯌꯦꯕꯀꯣ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯁꯤꯡꯁꯦ ꯑꯉꯥꯡꯈꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯕꯤꯌꯔ ꯇꯧꯔꯦ ꯂꯣꯏ ꯇꯧꯔꯦ ꯃꯣꯏꯅ ꯑꯣꯀꯦ ꯑꯗꯨꯒ ꯑꯅꯛꯄꯗ ꯑꯣꯏꯕꯅꯤꯅ ꯑꯗꯨꯗꯤ ꯊꯤꯟꯕ ꯈꯣꯠꯄ ꯚꯦꯟꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯌꯥꯎꯗ꯭ꯔꯦ ꯑꯣꯀꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯃꯤ ꯑꯃꯗ ꯄꯤꯕ ꯄꯩꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ꯭ꯔꯥ ꯄꯩꯁꯥꯗꯤ ꯄꯤꯗꯦ ꯄꯩꯁꯥ ꯄꯤꯗ꯭ꯔꯦꯕ ꯄꯤꯗꯦꯗꯤ ꯑꯩꯈꯣꯏ ꯁꯤꯗꯩꯁꯦ ꯗꯤ ꯁꯤꯅ ꯑꯅꯝꯕꯅ ꯆꯦꯡ ꯍꯋꯥꯏ ꯊꯥꯗꯔꯒ ꯅꯨꯃꯤꯠ 30-50ꯗ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯤꯜꯂꯒ ꯑꯣꯀꯦ ꯍꯥꯏꯕꯗꯤ ꯆꯦꯡ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯕꯅꯤꯅ ꯊꯥꯎ ꯊꯨꯝ ꯑꯗꯣ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯝꯕꯁꯦ ꯁꯤ ꯍꯧꯖꯤꯛ ꯄꯤꯈꯤꯗ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯄꯤꯈꯤꯗ꯭ꯔꯦ ꯄꯤꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯉꯥ ꯐꯥꯔꯨꯏꯔꯣ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ ꯐꯥꯗꯦꯗ ꯍꯧꯖꯤꯛꯇꯤ ꯂꯥꯡ ꯊꯥꯛꯄ ꯑꯣ ꯂꯥꯡ ꯊꯥꯛꯄꯅꯦꯕ ꯑꯣ ꯑꯗꯣ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯉꯥ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯑꯗꯨꯝ ꯉꯥ ꯆꯥꯅꯕꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯉꯥꯅꯨꯒꯁꯨ ꯑꯗꯨꯝ ꯇꯥꯕꯨꯏ ꯁ꯭ꯋꯥꯏꯁꯤꯗ ꯉꯥꯅꯨ ꯂꯣꯏꯕ ꯁꯨꯝ ꯌꯥꯎꯕ꯭ꯔꯥ ꯉꯥꯅꯨ ꯈꯔ ꯈꯔ ꯊꯝꯃꯦ ꯑꯇꯣꯞꯄ ꯁꯤꯟꯐꯝꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯡꯁꯦ ꯍꯣꯠꯅꯕ ꯍꯥꯏꯁꯤ ꯍꯖꯤꯔꯥꯒꯨꯝꯕ ꯂꯥꯛꯑꯒ ꯈꯔ ꯆꯠꯄ ꯍꯖꯤꯔꯥꯒꯨꯝꯕꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯊꯕꯛ ꯑꯇꯩꯁꯨ ꯂꯩꯇꯦ ꯑꯗꯣ ꯍꯥꯟꯅ ꯃꯣꯔꯦꯗ ꯂꯩꯉꯩꯗ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯝꯕꯒꯦ ꯍꯥꯟꯅ ꯍꯣꯇꯦꯜ ꯇꯧꯋꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯊꯕꯛꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯂꯝꯗꯨꯗꯤ ꯉꯁꯥꯏ ꯃꯣꯔꯦꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯂꯝꯅꯤꯅ ꯂꯧꯁꯤꯡ ꯎꯕꯒꯤꯗꯤ ꯑꯗꯨꯗꯤ ꯎꯗ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯂꯣꯝꯗ ꯂꯣꯏꯅ ꯑꯌꯥꯝꯕ ꯆꯠꯅꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯒꯃꯦꯟꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯡꯊꯣꯛꯑꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯊꯕꯛ ꯐꯪꯅꯕ ꯊꯕꯛ ꯁꯨꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ ꯁꯤꯗꯗꯤ ꯀꯩꯀꯩ ꯂꯥꯛꯀꯦ ꯁ꯭ꯀꯤꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯁꯦ ꯂꯥꯛꯄꯕꯨ ꯀꯦꯟꯗꯜ ꯁꯥꯍꯜꯂꯦ ꯙꯨꯛ ꯁꯥꯕ ꯀꯦꯟꯗꯜ ꯁꯥꯕ ꯁꯥꯕ ꯐꯤꯅꯥꯏꯟ ꯑꯗꯨꯒꯨꯝꯕ ꯁꯥꯔꯒ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯑꯃꯨꯛ ꯀꯥꯟꯅꯕ ꯐꯪꯒꯦꯅ ꯈꯟꯕꯤꯕꯒꯦ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯅꯣꯡꯃꯒꯤ 50 ꯑꯃ ꯆꯥꯝꯃ ꯑꯃ ꯂꯦꯝꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯁꯨ ꯂꯦꯝꯕ ꯉꯝꯗꯦꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯆꯥꯛꯀꯧꯕꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦꯀꯣ ꯂꯥꯛꯁꯤꯜꯂꯛꯑꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯈꯔ ꯑꯃꯗꯤ ꯆꯥꯛꯀꯧꯕꯁꯤ ꯑꯗꯨꯝ ꯇꯧꯕꯅ ꯍꯦꯟꯅ ꯐꯩ ꯃꯌꯥꯝꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯗꯣꯏꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯈꯔ ꯑꯃꯅ ꯇꯧꯔꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯗꯕꯅ ꯐꯩꯌꯦꯅ ꯍꯥꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯀꯩꯅꯣꯒ ꯌꯨꯝ ꯀꯩ ꯊꯥꯗꯣꯛꯇꯅ ꯂꯥꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀꯧꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯏꯆꯟ ꯏꯆꯥꯁꯤꯡ ꯂꯩꯕꯁꯨ ꯀꯧꯕꯤꯅꯨ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯑꯌꯥꯝꯕꯅ ꯃꯁꯤꯗ ꯑꯣꯏꯅ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯀꯧꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒꯁꯨ ꯂꯩꯔꯤꯕ ꯏꯆꯟ ꯏꯆꯥꯁꯤꯡ ꯑꯣꯏꯔ ꯌꯨꯝ ꯄꯥꯟꯈꯤꯕ ꯑꯣꯏꯔꯒꯁꯨ ꯆꯥꯛꯀꯧꯔꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯈꯣꯏꯒ ꯆꯥꯛꯀꯧꯕꯗ ꯑꯣꯏꯔꯁꯨ ꯆꯥꯃꯤꯟꯅꯕ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯎꯅꯕ ꯁꯤꯅ ꯍꯦꯟꯅ ꯑꯐꯕ ꯄꯣꯔꯛꯑꯣꯏꯗ꯭ꯔꯥ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯄꯣꯔꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩ ꯁꯤꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯗ ꯆꯦꯜꯂꯛꯑꯒ ꯂꯩꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯑꯩꯈꯣꯏ ꯈꯟꯅꯗ꯭ꯔꯦ ꯀꯩꯅꯣ ꯌꯨꯝ ꯀꯩ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯔꯥꯎꯒꯗꯧꯕ ꯀꯩꯗꯧꯒꯗꯧꯕꯗꯣ ꯑꯗꯨ ꯂꯩꯅꯗ꯭ꯔꯦ ꯑꯣꯖꯥ ꯃꯣꯔꯦꯗꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯣꯔꯦꯗꯒꯤ ꯑꯗ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗꯒꯤ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯀꯣ ꯃꯣꯔꯦꯗꯒꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯗꯥꯏ ꯃꯐꯝꯗ ꯂꯩꯕꯤꯔꯝꯒꯦ ꯍꯥꯟꯅ ꯃꯣꯔꯦꯗꯤ ꯂꯥꯟ ꯍꯦꯛ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩ ꯕꯔꯃꯥꯗ ꯑꯗꯣ ꯕꯔꯃꯥꯗ ꯂꯩꯔꯤꯁꯦ
이랑지 하루에 따보다기 거기서 솔직히 약한무더기 진실루리라 가만히 또 기면 누구 도도도 해배들 리베로 한번이다 오늘 유머이 달아 유머이 깨기는 달아나 똥낭똥낭 떨어나 어디 솔직히 하나 거기 브라마에 나 파는 거 상을래래 농아라가 담무도 살래 담무 풍기자고 라샹데다 어디서 보면 불럽래 아들 레이브디 그게 구동차다바 고동사다 그나다바 하이버디 파스포트 파이버 순나다브니나고 아도지 브라마는 뭐는 리푸지 강국이 됐다 리푸지 뭐냐, 아젤라 버기 됐다 돈은 반샷 아들 처음에 가다지 허전에 하이레 보고 수마인다 우리 락브레나 아들 눈을 깨는지 hom도 레이브라미 도지 타니 어무 레만 거지 어무 카임 아들 짠 타나버 생생 뭐 너무 또 비래 뭐는 또 뭐 풍기 라시미 미는 아들 꼬는 토럭히 보세요 마시 가만히 토럭히 그럼 바 거기 어토리티가 파워 보나 토럭브라 가만히 또 왜. 그래서 파워하는 거지 좀 미리란데 좀 꾸일래도 말했다잖아 그럼 오게나 거기 아사리판 가보자 좀 파워하는 애나 뭐는 그게 다 많이 되네 아이도 그 뭐는 그래도 캠피다나 될래 캠피에 맞당 갈래 맞당 당 시점을 하고 그래도 버마들에 버마기 어토리티 생활 때에 뭐기 시파이 슈는 가지 뭐 땡빵 비래 또 가만히 또 왜. 시파이디 뭐 시파이디 지금 락디 라에 아주 뭐는 빵빵 뭐니 아주디 브라상가 거의 메락 세바도 라샹니는 뭐 장한데 그러면서 가난도 상부야 돼도 라샹도 너무 아두고 버마기 미얌 하이타래 뭐 거기 미호싱가디 뭐 땡빵 비래 아두도 뭐땡 가서 빵비래 가리 사닝이 나 사닝 브라 나 남게가 아니라 나가면 될라고 복스 된 될래 마나 아도 호직세 이랑시 로셜라가 뭐 모에다 한바 야부이 구동사바 라가디 마얌세 mafamdo changmada akodi changaroi haiba kangmu sudo mok yawi hai tare atop lam joina mori gi ya mana changa akodi changu bu ya ga changni security hoda thambire di habi mafam le kai kai habi ning ga da bu hek akodi changu ya de khodi security matik sa de khodi changjen adum leigani sailam nadum otai je ai to yongna matung tarak pada irang thorokani ungkhna kani haiba gi akiba laite ba adi akiba laite kai akiba laite ga mene bu yare haiga di chalage shine tra Jang na pimyam lai ho mala ke le pirino 이론나버니다. iron na ba ka ke yaw ra 체본 마자주 야오래. 아들이 롬버가 깨게서 야오래. 녹레이주 야오래. sile bu kam kuira ka 꼬이래 자히 아마 마카이. 만파. o ado sile bu se kari kari kudong cha da bu ni myam le ni kari kari na khwai ri kudong cha de na khan ge 좀 이싱 마싱 누가이. 아들이 레밤 누가이. 자버제 좀 뭐이 살까기 비레이스나 좀 짜. 좀 mga koy nung pajo sumana na jaru ba laser ba chaninga gana o de thudok na adi akoi gi nong mu de chang da ba ya da ba sine dum phangi ba ko ado washroom toilet ko me dum matek chana lai bro 좀 дай dum lai sing dum chang nai pi bi re ba 신기 장날 o hojik aduga senthok lam bi sa ge senpham hai ta de ko 심판제 거의 깬단 라이기 깬단도 아주 그러가 잘 아다 이게 다들 지금 남들 저희 67 뭐 여우래봐 아주 mga 거의 좀더 얌투나 한진 비유 한진 야나 무슨 비유 거기 밤이제 좀 한동 꾸이네 라이브디 그거죠 이음 하버도 한진 냉이 나더라 아주 아주 mga 라이브 짜버기데 좀 저희들 저간에 비례이제 거의 좀 커가 라우라가 lấy nông phá đồ áo và sản như cái này coi lấy cho bạn. ado senthok lam bi se hana ada ke hona biram ge Aku di sana tukang pembeli pak. ado hojik ti irang thokram ni na mapam tharo la bi na sidi thudok pa thabak lai tabra to pa senpham Su ni ngai ka sulai te kendan ka chai se magai ada chaka na ka ga lo bulak pi ko. Ado handa ki di moi thama khai de la ka ni ha ba do lak pi de ado lak pi na ba ko ju yam hai ni ta ko maya so se le isa ni pi ma mem pan gre ko. Ba so dum lak ni khoi nak ta ma ni wang jing de le khang de 어떤 지기 랑니냐 거. adubu relip ke dele ka su chakau bu ka su kai de na tra adum ko chami na bi Ko sum injang am kai mi chami na ba magi do khinagi wanan ta ba ko. Adum do sinana ba chari ba ko chai je. Ya koi tare ni pa mu chari ba. Do kendan chawana. Ado silo hon ba pa mi. okay okay marwena ko gi
सरकारना कैंडल साबगी ट्रेनिंग पीबीरे कैंडल साहल्ले अदुमकु हंदक थागी ओइनदि लौबा लाक्ट्रि हैबनि सरकारना लौरगा योनबि हैबनि हौजिक कुमै हराव मतम सुयोगसलकपा निङो जाकौबा मतम सुयोगसलकपनिना मखोइना साजरिबा पुथोकचरिबा पोलमसिंगसे लौबा लाक्पिरगदि हेना नुवाइजगनि हैबा वाफमसिनि अदा मोरेदि ओइबिरबो ꯍꯣꯏ ꯃꯣꯔꯦꯗ मोरेदगी सिदा योरखिबसे ꯍꯣꯏ कमाइन योरखि इरांग मरक्तुदा कमाइन लाखि ꯃꯁꯤ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯏꯗ ꯌꯥꯝ ꯋꯥꯅ ꯌꯧꯔꯛꯑꯦꯗꯤ ꯃꯦꯒꯤ ꯇꯥꯡ ꯑꯍꯨꯝꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯕꯁꯤꯗꯒꯤ ꯃꯣꯏꯅ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯑꯩꯁꯤ ꯏꯁꯥꯃꯛ ꯗꯨꯀꯥꯟ ꯐꯝꯖꯕꯅꯦꯕ ꯗꯨꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯈꯪꯕꯨ ꯈꯪꯗꯦ ꯌꯨꯝ ꯃꯩ ꯆꯥꯛꯑꯦꯅ ꯌꯨꯝ ꯀꯜꯂꯨꯁꯦ ꯆꯦꯟꯊꯣꯛꯄ ꯃꯇꯝꯗ ꯍꯥꯎ ꯃꯌꯥꯝ ꯂꯥꯛꯄꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯆꯩ ꯐꯥꯎ ꯂꯧꯊꯣꯛꯄ ꯅꯪꯗꯉꯩ ꯌꯨꯝ ꯆꯦꯟꯁꯤꯜꯂꯒ ꯌꯨꯝ ꯂꯣꯝꯗꯁꯨ ꯍꯥꯎꯒ ꯅꯛꯅꯕꯅꯤꯅ ꯏꯔꯥꯡ ꯇꯧ ꯂꯩꯔꯝꯃꯦ ꯑꯗ ꯌꯨꯝꯗ ꯆꯪꯗꯉꯩ ꯑꯩꯈꯣꯏ ꯏꯁꯇꯔꯟ ꯁꯥꯏꯟ ꯒ꯭ꯔꯥꯎꯟꯗ ꯄꯨꯂꯞ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ पुलिस अखोगी पुलिस कमांडो अदेगी कनो अखोगी सिक्योरिटी स्टेट फोर्स खरा लाए खरा लागा अखोजी ngak sen तवदगी ममै संगदा मखोगी मीन हेले अखोइना नोइज प्रोटेक्शन तव ngमरोय अद पुलिस स्टेशन द चलजी सिदा स्टेशन साइन दगी पुलिस स्टेशन द पुरे पुलिस स्टेशन दगी अमु पुलिसना अमु ममै संगदा याम कुइना लेरबा मतुंग नोंगालमदाय हाइतारेने नोंगालमदाय सिदा पुलिसनासु अखोइ सिदैदा नोइगी ngak senba अखोइ कनोजी अखोइ पावर वाले अखोइ मी मसिंग वाले मी वाले अखोइ अवार पे याम लेरे अदुना नोइ अखोइ ngak ngमरोय अदुना आसाम राइफल द केएमपी गिदा नोइ थाबिरगे अखोइ पाव फाउनरगा सिफाइ लहलरगे न तौरगा अखोइ नुंदांगदुदा याम वाना गाड़ी सिफाइ मोइगी ट्रक टू दबा अदे संदंगी नमसलगा कैंतरगा याम वाना आसाम राइफल यौरे आसाम राइफल यौरकान सिदसु मुक कमाइ तौगेदा अखोइगे अवाबसि अखोइगी चानबसे अखोइ मेसि मोइ निंथिजने पीबा ngamdre मीदु यामनबनिना मग अखोइगी करी हाइनि सगोल हवाई खरगा अदगी सेंग खरगा तोसनरगा अखोइगी याम येंगबद मवोंग तादबा हुई अवोबा मानबगी कनोदु दैदबा थुमजु थाक्तबी मोरोकसु यावदबी अदुमाइ तौरगा साबनि निमित 3 निपानी मुक अदुमाइ लैरे निमित 3 निपानी लैबिसिदा अखोइ साबसु अखोइगी सानगिङाइ पुखम नुखम मदगी करी प्लेट आमफाउ लैतबनिना अखोइ खंग्रा मना हे सायबा खंग्रा मना जि हे सा कांदा खंग्रा मना जि जो अखोइ मी यामने हेमनना आसाम राइफल नमु नो सिदगी खंग्रा मना हे यारोइ थिंजले अदगी थकनबा इसिंग जि जो कमाइ तोगेदा मोइ टेंकी दो आहानबददी फिल्टर दगी खरगा यारगा कंट्रोलगा थंगनरामेबा ममै थंगददी यामक्तमनिना कोइ लोकदगी डायरेक्ट सिंखलगा अफबनी हाइजीनिक ओइदबा इसिंग मयाम अमा को अदुमाइ थकपा खोटपा तौरे केरोसिन मनम नंबर भौ यावरे सिंगि थकपदा अदुमाइ तौना वाना लेले नुमित 3 निपानी जि वाना लेलबा मतुंगदा आई इसामक्सु नासले दि मोइ सिंग मासिंग कै दे अदिगी नुमित हुमनी सुक्सा सादा बिनेबा अरे अखोइगी आई नुपिजु अदिगी इबानी साक सुक्सा सादा बिने बिस्कुट का अमम मनी नि लेगी लेबा अदु बिस्कुट अमम मनी दु सारगा माइ तौर नुमित हुमनी मुसिरे खांग अमक्तना होजिकी मखोइगी पिबिदो अदु खजि खजि सारगा माइ तौर लेले अदुगी मतुंगदा असम राइफल नमु नोइगी नखोइजे अखोइ सिदा थंबा ngमरोय अदुना नखोइ आदा भेलीदा थिलगे भेलीदा नंग खंगनबा मरी मता नत्रगना रिलीफ केंगुम कैगुम हांगुम यामम लैबनी अदुदै नोइ लैरो नोइ सिगी मयामसि याममनिना मयामजिगी अखोइ कैन तौबा पुबा ngमदरे सानबा कनो रसन बा वासले हाइगले अखोइदा मोइ वालमबे याय वालमदबे याय चेंग चा खो अखोइ वासले ना हाइरे अदैदि फरे अदमाइ तौरदि सा कैन तौरसिना मोइ गाड़ीसिदा पलेन बहु थिले पलेन की असम राइफल की कनोसिद कैंपस से थिले असम राइफल कैंपस से थिलगा अदुदगी माना थोपा मरी मतागी द खर संगना गिबे याव अदगी रिलीफ कैंप द खर संग गिबे याव अदमाइ तौरगा अखोइजी लापसिना अखोइ ngasi रिलीफ कैंप द ngasi नुसु अखोइ रिलीफ कैंप द हुजिसु लेरिसिनेबा दे रिलीफ कैंप सिदा लेरिसिसु सरकार नदी मतिक चाना अदुम येंबी दे हाबि यादे चाना थकनबा अदगी सेंग चाक इंसांग नापी सिंग अदगी थाव थुम अदुम मतिक चाना पी मसिनादी अखोइ निंगबा थुंबदु ओइबा ngमदबा इदि नुमित 30 की चानबा थावदा थाव बोतल हाफ लिटर गिदु बॉक्स हम खपिरे अदुदी लैरि मी मयाम सिदजु कोनरक्तबसु यावी अदुगुम्बा मयाम अदगी मखोइजु सरकारजु अखोइ खक्तन नतबनिना और मणिपुर अपुंबगी ओइना तौरकपनिना मखोइजु पुबदी खर वाबजाने अखोइजु खंगी मदु
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯤꯡꯕ ꯊꯨꯡꯗꯦꯅ ꯃꯈꯣꯏꯅ ꯈꯔ ꯄꯤꯔꯛꯄ ꯁꯔꯀꯥꯔꯅ ꯇꯧꯕꯤꯔꯛꯏꯁꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯑꯗꯨꯝ ꯌꯥꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯔꯀꯥꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯇꯪꯖꯨ ꯂꯩꯇꯥꯅ ꯁꯦꯟ ꯊꯨꯝ ꯇꯥꯜꯂꯒ ꯏꯆꯥ ꯏꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯂꯩꯔꯤꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯖꯤꯔꯣꯅꯤ ꯖꯤꯔꯣ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯒꯦ ꯍꯥꯏꯕꯗ ꯑꯩ ꯏꯆꯥ ꯅꯤꯄꯥ ꯑꯃ ꯃꯄꯥꯜꯗ ꯀꯩꯅꯣ UPSC ꯑꯦꯛꯖꯥꯝ ꯊꯥꯗꯨꯒꯤ ꯀꯣꯆꯤꯡꯗ ꯗꯦꯜꯂꯤꯗ ꯂꯩꯌꯦꯕ ꯁꯤꯒꯤ ꯊꯥ ꯑꯃꯗ ꯂꯨꯄꯥ 35,000 ꯑꯩꯅ ꯊꯥꯔꯤꯁꯦ ꯁꯤꯒꯤ ꯊꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯃꯩꯗꯗꯤ ꯑꯩꯈꯣꯏ ꯀꯤꯗꯅꯤ ꯌꯣꯟꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗꯧꯔꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯔꯒ ꯁꯤꯒꯨꯝꯕꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯒ ꯁꯔꯀꯥꯔꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯈꯔ ꯈꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯁꯤ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯏꯃꯨꯡꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡ ꯊꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯒꯗꯤ ꯀꯤꯗꯅꯤ ꯐꯥꯎꯕ ꯌꯣꯟꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯁꯜꯂꯛꯄ ꯀꯨꯝꯍꯩꯒꯤ ꯃꯅꯨꯡ ꯌꯧꯁꯜꯂꯛꯄꯅꯤꯅ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯃꯈꯣꯏꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯁꯥꯖꯔꯤꯕ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯕꯤꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯈꯣꯏꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯨꯝꯍꯩꯒꯤ ꯃꯇꯝꯁꯤꯗ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯂꯛꯏ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯨꯝꯗ ꯃꯣꯔꯦꯗ ꯍꯟꯕꯗꯨꯅꯤ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯗ ꯃꯥꯏꯛ ꯃꯦꯟꯒꯤ ꯑꯅꯧꯕ ꯁꯤꯔꯤꯁ ꯑꯣꯏꯔꯤꯕ ꯒꯣ ꯇꯨ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯉꯁꯤꯒꯤ ꯏꯄꯤꯁꯣꯠ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯠꯁꯤꯡꯗ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯃꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤꯡ ꯑꯃꯨꯛ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ SKTV News की माइक में की तोंगान एपिसोड सिंगा मियामी खुदोंग चारबसिंग पाउदमदुना लाकले The Mike Man की अनोबा series Go to Relief Camps series asigi episode mathang miyam gidamak nauna puduna laksari lanjena duna tongan relief camp singda changjafam loduna leiriba miyam unaba pafam adugi oriba phibam sing miyam da uhangadoriba new series of The Mike Man Go to Relief Camps every Wednesday at 2 p.m. only on SKTV News.